Imphal-Guwahati की पैसेंजर सर्विस नौना Houdorakpa asi Manipur da tangdu leitaba fibam hanjilaknabagi masak Thokpa Khongthang Amani haina Assam ki Chief Minister Himanta Sarmana phongdorakli Haukiba tang kunga mathoidagi National Highway number 2 da Imphal-Guwahati ki passenger service haudokpaga mari leinana Manipur ki Chief Minister Khemchana X thagatpa post amada share tawraduna wafama se Himanta Sarmana ma ki X account da thagalakhibani Chief Minister Himanta Sarma gi post adu Imphal lagi Guwahati da thunglakiba Manipur ki passenger sing adu taram nokpagi wafam phongdokli loinara Manipur lengak na lokhalakliba Imphal-Guwahati ki passenger service nauna haubagi thorang asi Manipur da mausagi tangdu leitaba fibam hanjilaknabagi masak Thokpa Khongthang Amani haina maki post aduna singthaki Panbayabadi Manipur ki Chief Minister Khemchan Deputy Chief Minister Nepcha Kipgen amasung MLA Haukolet Kipgen National Highway number 2 da mahausagum Imphal-Guwahati ki passenger service horagani haina kangpokpida puna lauthok minakhe madugi matung haukiba tang kunga mathoidagi chahi ahum gi matungda maitei sing yauna passenger chamaga kunmanga rom tongba bus ani amasung winger manga security ke kanma section thoranga loinana Guwahati gi damak lamthaki madugi matung ngarang su bus mari amasu winger tarukta passenger chani rom tongduna Guwahati ki damak lamthaki bani